ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯄꯨꯝꯕꯤ ꯁꯣꯏꯔꯦꯟ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯨꯝꯕꯤ ꯁꯣꯏꯔꯦꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛꯀꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯈꯪꯕ ꯍꯩꯕ ꯃꯥꯏꯕ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯥꯏꯕ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯄꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯔꯒ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯏꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯖꯔꯕ ꯐꯖꯔꯕ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯆꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯦꯡꯖꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯌꯥꯝꯕ ꯃꯥꯏꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ "ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯣ ꯆꯥꯛꯊꯥ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯆꯐꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯀꯝꯕꯤ ꯑꯃꯅ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇ ꯐꯨꯝꯖꯤꯜꯂꯨ ꯆꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯃꯥꯏꯕꯗꯨ ꯀꯤꯕꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯣ ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯂꯝ ꯌꯧꯕꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯂꯕꯤ ꯅꯤꯡꯊꯤꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ꯫ ꯅꯧꯅ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯌꯥꯝꯕ ꯃꯥꯏꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯍꯥꯟꯅꯒꯨꯝꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ "ꯑꯁꯨꯝ ꯍꯥꯠꯇꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯇꯥꯗꯁꯨ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯅꯅꯥꯎꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯠꯇꯣꯛꯎ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯍꯥꯠꯇꯣꯛꯄꯤꯔꯕꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯃꯗꯤ ꯍꯥꯠꯇꯣꯛꯂꯒꯨꯝꯁꯤ꯫ ꯇꯥꯗꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯣ" ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯃꯥꯏꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯆꯥꯛꯊꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ "ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯐꯨꯝꯖꯤꯜꯂꯨꯔꯣ ꯆꯣ" ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯃꯌꯥꯝꯕ ꯃꯥꯏꯕꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯧꯔꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯔꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯗꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯑꯉꯥꯎꯕꯤꯒ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯍꯟꯗꯃꯨꯛꯁꯨ ꯃꯥꯏꯕꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯥꯟꯅ ꯄꯤꯕꯨꯛꯅꯨꯡꯗ
ꯅꯋꯥꯃꯤ ꯇꯝꯈꯤꯕꯗꯨꯅ ꯊꯥꯁꯤꯡ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯁꯨ ꯏꯇꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛꯁꯨ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯇꯩ ꯃꯥꯏꯕꯒ ꯏꯆꯦꯒꯁꯤꯗꯤ ꯑꯉꯥꯡ ꯄꯣꯛꯇꯕꯅꯤꯅ ꯃꯆꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯂꯝꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯁꯨꯅ ꯄꯣꯛꯄꯁꯤꯗ ꯀꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡꯗꯣ ꯏꯇꯩꯗ ꯏꯆꯦꯅ ꯏꯟꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯅꯕ ꯌꯥꯊꯪ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ꯫ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯁꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯥꯏꯕꯒꯤ ꯅꯨꯄꯤꯗꯨꯅ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯏꯕꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯔꯕ ꯑꯉꯥꯡ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯃꯨꯛꯇꯗ ꯐꯥꯏꯕꯣꯛ ꯄꯣꯛꯄꯒꯤ ꯄꯥꯎ ꯑꯗꯣ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯗꯣ ꯅꯣꯡ ꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯑꯉꯥꯡ ꯑꯗꯣ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯠꯇꯣꯛꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯐꯨꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯨꯝꯖꯤꯜꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ꯫